Psychology ki matungina adomna wakal nungaitana leidingegi mikup aduda atopa mioi ama laktuna adomda kaidaurage natragana nangbu nungaitabra haina hangba asina adombu kapfanaba natragana hena nungaihandanabagi maram ama oi haiduna fongdokgi atopa mioi amabu asumna nungainaba natragana kautoknaba hangba asina hena nungaihandanabagi maram ama oidi Psychology ga mari leinaba facts ki oiba video anauba amada amukka na taram noksuri mayamadu matam manganabida makachatasi matang asina aikoina karigumba wafam ama atopa mioi fongdokpa natragana wari sanaba matamda aikoina ngangliba makai aikoina hana khangduna lairaba knowledge sing adu hanjin adumak repeat tawgudoribani adubu karigumba aikoina tumina leiduna atopa mioi aduna ngangliba adu taba taragadi anauba knowledge ama aikoina khanggadoribani maram asinani ngangbadagidi tabana hena luwaina fongdoknaribasi ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯣꯡꯂꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯀꯨꯏꯅ ꯄꯨꯜꯂꯛꯇ꯭ꯔꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯨꯜꯂꯛꯄ ꯃꯔꯨꯞ ꯑꯃꯒ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯃꯁꯤꯅ ꯑꯩꯈꯣꯏ ꯏꯁꯥ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯣꯜꯂꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯝꯕꯤꯅꯤ ꯍꯥꯏꯅ ꯁꯥꯏꯀꯣꯂꯣꯖꯤꯅ ꯐꯣꯡꯗꯣꯛꯂꯤ ꯃꯊꯪ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏ ꯑꯃꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯕ ꯊꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯌꯥꯕ ꯔꯤꯖꯜꯠꯁꯤ ꯑꯅꯤꯈꯛꯇꯅꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯥꯡꯂꯔꯣꯏꯗꯕ ꯊꯥꯖꯕ ꯌꯥꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯄꯔꯥ ꯑꯃ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯦꯆꯤꯞ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯁꯤ ꯑꯑꯣꯟꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯛꯏ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯅꯦꯆꯔ ꯑꯁꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯦꯁꯦꯟꯁ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯦꯇꯤꯇ꯭ꯌꯨꯗ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯅ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯐꯦꯛꯇ ꯑꯗꯣꯝꯕꯨ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯊꯕꯛꯄꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯑꯁꯤ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯗꯣꯝꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯜꯂꯛꯄ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯍꯦꯠ ꯇꯧꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯔꯁꯤ